Imung manung ningai sangdanabagi wahauda nupi ama kaptuna hatkre. Ngarang ayuk pung tara rom tabada singjamai pulis ki manung chanba kakwa asem laikaida imung manunggi ningai sangdanabagi wahauda saugrak pam ongbi sunita sahin kunthra manga mapuroiba surjit kwakaithel konjeng laikaidagini. Hairibi nupi asi mioi amana license gan na kapadagi sire. Thogdodu da chenaba mutum Robindro Singha sahin kunthra manga apok patomba thawbal kiam sipaidagi haujikna kawa asem laikaida leiba adu pulis na phare. Thogdok sida leikhidrabigi imung manungna mihat pa puthou haina demand togduna kakwa police station da thomjinkhre. Press na phangba pauda leikhidrabi Sunita asi Robindro gi nupi ayingbi gi maseni. Numit kharani gi mamangda Robindro gi sahi tarani thoi rom ta ngairiba nupa macha ama Sunita gi yumda leirakhi. Ngarang ayuk Sunita na macha nupa du yumda thinna ba chatpada wahu amadagi ningai sangdana ba thorakpadagi Robindro na mahaki license gan na kapada Sunita shokpadagi hospital da pukhatuna laikan na bangamdana ngarang numidang pung mapan makhairom tabada leikhidabani. Thogdok sida chenariba Robindro police na pharaba matung police custody da remand lauthakre. Thogdok sigi matangda kwakaithel konjeng leikaida miyam gi mifam pangthoktuna JSC semduna miyam na kakwa police ta thomjinduna mi hatpa ikhoida sinau police ta sinarabadi maral leiba chairak phanganbagi mahutta thadokhi mi hatpa dandi piba ngamdrabadi ikhoida sinabiu haiki. Aduga to papaomana lukhosai jau thadokhiba drug case higher court ta thangalaga miyam na singnariba asi kokhallu ramani. Lukhosai jaugi drug ki wathok si higher court ta appeal satuna sapcha ba wayel ama phangangadabani haina ngasi tongan ba ima lup singna Manipur gi chief minister gi banglo tamna thomjin khre amade ima singa sina hiram asi gamari leinana memorandum ama chief minister amasung Manipur gi governor da pisin khre ngasi ayuk pung tara ma thoirom tarak pada lamphel da tongan ba ima lup singna punsin duna chief minister gi banglo tamna memorandum pisin basat na ba honarakhi Maduda security personnel sing thomjilaktuna ima sing aduga ngaihak mukna ba thoki tungde ima sing adubu security sing na ngak selaga gari da puraklaga nupilan complex maya da thamki adubu matamaduda chief minister ga unana ba appointment phangdabana maram oiduna ima sing gi maraktagi mihut khara khangalaga chief minister gi office ta memorandum submit tawba changhanki memorandum submit tawraba matungda nupi samaj ki president Thokchom Ramani na paumi singa unabada hai sok lisingani ga tara nipan gi june gi tang tara mapan amadi kun gi lona ba hingda lamphel patta leiba ADC Sandel gi former chairman gi quarter dagi crore kuntaret rom gi drug sing matamdu gi nap ki additional SP Brindan Lusing bati mamana phaki masigi matung case asiga mari leinana NDNPS ki court ta trial sathaduna laki haukiba sahi sok lisingani ga kun gi December 13 NDNPS court na lukhosai jaubu mara leite haiduna thadoki asigumba drug ki wathok ta chauna chenari ba misak amabu mara leite hairakpa si miyamna samamna ba phauduna laki Masidagi Manipur gi miyam na amadi ima lup singna case asi high court natraga supreme court ta amuk hanna appeal sapinaba Manipur lengak ta taksin duna laki laibak thibadi Manipur lengak na ngasi phauba miyam na talibu wafam asi tabidana leithokli mahakna makha taraduna lukhosai jaugi case asi amuk hanna higher court ta sapiu haiduna ngasi tongan bi ima lup singa khusam naraga chief minister da memorandum asi pisin balakpani Manipur lengak na war on drugs lauthok tuna drug ki mayok ta akan ba thabak ya lokhali haina lengak sigi mapi mapa sing da phongdokli adubu matang asida lakli ba wafam di lamdam asida drug ki wathok thokli ba achauba wathok sing asi ngasi phauba chapchaba wail phangdaba ga loinana chenari bamyoi sing chairak pi bangamdri war on drugs asi mai pa ki hairabadi lengak pairiba madi achau sangsingna drug ki mayok ta thamoi sengna honabiu Manipur asi drug ki wathok leptana thokli Haurakliba naha kya nisana namhatuna asibagi khayata tahali masida Manipur lengak na tumina leithokpa si sumloi haukiba sahi nifumanga nifutaruk asida nisa thingbagi khongjang maira paibi ima singna sangchinduna lakli adubu ngasidi nisada lakthuraba samaj ama oire imung manung kang khong chaire Manipur da leiriba maira paibi ima singna matam gi thokliba thodok wa thok singda mangjil thana thodang logduna lakli ima maira paibi singdi ahing nungthil naidana imung manung amadi samaj asibu kannaba thabak suduna lakli Sarkar na maya paibi sing thabak sude hariba du lali maramdi rajniti da yauriba nupi singda haibadi yai makhoidi kwajarda chabada natana selfie raga thadokpani makhoiga maira paibi ima singa changdamna ba yaroi amaromda chief minister da memorandum pisilaba matung ima singna governor tamna satuna Manipur gi governor da su memorandum copy adu pisinki ngasi memorandum pisin ba du da yaukiba ima lup singdi nupi samaj apunba Manipur kanba ima lup singmi tami Nongsup Imphal Palem ima apun balup Nongpok lengak apun banupi lup Thawbal ima apun banupi lup Bisnupur na singba ima lup sing yauki aduga topa pao mana law college ki oza singna sarkar gi thawong gi mayok to protest sathakre
Manipur lengangna LMS Law College ki hana mahiroi sing mahimasin tambiduna lakibo oza sing kauthok piramlaga handak inau nauna regular oza mari recruit taunaba thabak chatharakpa si college asi oza sing na nungai taba phawi hai ngasi singmei rongda leiba LMS Law College ki nan teaching amasung teaching staff sing punchinduna government ki thawng asibu yaning daba phongdoktuna college asigi campus ta wakat mifam chathakre wakat mifam aduga mari leinana Law College asigi guest lecturer oriba TIS linthoina haikibada matam kya gi mamangdagi college asida awaba kya mayokna duna staff sing asina ngamna ba haiduna mahiro sing takpi tambibagi thabak chathaduna lagli hauji college asida principal tharga regular oza tarukni aduga guest tamanga punchilaga tara mathoi khaktamak leiri College asida LLB, LLM amadi PhD tawbagi khudong chaba leibana han leiriba senior oja sing asina sahi kunlom hena kathoktuna takpi tambiraga lakhibani mahangna makha tana hai asigumba awaba kya khangliba oja sing asibu kauthoklamlaga handak ta Manipur lengakna nauna regular oja mari longna bathak chatharakpa si oja sing asina nungai taba phawi sahi kunlom kathoktuna lakliba oja sing asigi karigumba amata khanbiramdana amadi khana nainabagi room bibiramdana lengakna tawrakliba si pendaba poi yaningde maramaduna Manipur lengak ki khongthang asi amuk hanna kupna khanthabiraga sahi kya wajarak oza sing asigi yaifana bathabak paikhat pira u haiki aduga top pawmana COVID-19 vaccine mathang nongmani ni da phanglagani COVID-19 vaccine mathang nongmani ni gi manungda hek yariba makhai akhoi gi ireicha singda phangalagani haina Union Health Minister Dr. Harshvardhan ngasi haikre mahakna hai Europe ki thakta haibadi national level grassroots phawbada leiba mioi singda hida kapthokna baga mari leina ba sing punmak khangan bagi damakda thabak paikhathirmani coronavirus vaccination exercise ki ani suba dry run hanna yengseladuna haksel minister na ahan be hida kapthokpasi healthcare professional sing aduga frontline worker singni haibadu amuka hanna phongdoki yamna tenba matamda India da vaccine develop tawba ngamle masi ikui kuidana ireicha singda phangbang amalagani dry run asina leibak asigi healthcare workers lakaya da train tawre amadi henna hithoi singthoi na ba makhata na hujik chatharibani state aduga union territory kunthra hundoi da leiba district satret ki kunthra tarukta 3 session site ta leibak sin bathungna mock drill pangthokli aduga top pawmana state asigi apunbe active case samri ga mogdra da hanthakre Manipur da sarkar amasung miyamna COVID-19 gi SOP ngakna lantheng asi sangchilakpadagi nongmagi phibam phagalaktuna laisat asigi apunba active case masing samri ga mogdra da hanthakre Manipur sarkar gi COVID-19 command control room gi spokesperson chu oiriba health department gi additional director Dr. Khoirom Sasikumar mangangna numidang wairam pung manga taba matamda thokiba serol asida hariba matam asida mioi kunthra manga gi phibam phagalaktuna covid care unit singdagi discharge tawkhibaga loinana apunba masing su lising kuntaret ka chatruk humdra tare yokre Haribasigi manungda general population dagi mioi lising kun mari ga chahum tara taruk amasung central security force dagi personnel lising ahum ga chahum humathoini laisat asidagi recovery tawbagi changsa da maudra taret yore wangang loi asina thokiba serol aduda hariba matamasigi manungda mioi nifutaret covid-19 positive oikhibaga loinana apunba confirm case masing su lising kunipan ga chamnga kunthama thoi sukre masigi manungda general population dagi mioi lising kun manga ga chamani phumanga amasung central security force dagi personnel lising ahum ga chahum marfutaruni Positive oikhiba sing adu Imphal West dagi kuntaret Imphal East dagi taramathoi Bisnupur dagi ama Chandel dagi ani Churachandpur dagi ama None dagi ama amasung Ukhrul dagi amani hainasu serol asina makhatari Hojik state sida laisat asigi apunba active case masing sumatagi samri ga mogdra khakta ngaire matam asida mioi ama laikhidabaga loinana apunba masing sahum ga humphumari sukre aduga top pawmana UK mutant strain marphuni thoi yaukhre India da UK COVID mutant strain chandorokpagi chang tapna wangkhalakuna apunba masing marphuni thoi yaukhre haina Union Health Ministry na phongdokre Chennai da leiba yamna maroibo hotel anida khwaidagi nauna mutant strain asi mioi ahum positive oikhibaga loinana akanba section thorang lokhakhre oirakliba phiba maduga mari leinana state adugi health secretary Radha Krishnan na media da phongdokhibada ngarang phawda Tamil Nadu gi luxury hotel Lila Palace amasung ITC Grand Chola hotel da anoba laichat asi sandorle haiba confirm tawbadagi khudaktagi thingjinkre Hariba hotel ani asi state adugi karbar achoba tawba amadi political gi maruoiba mifam sing pangthokpham oiribani hotel asida thabak tawba employee gi chada taradi COVID-19 positive oire haibasu khangmangamle hairi Aroibada Paubilai News Reader ki video bi yengbiri ba khuding makpu thagatchari